mahaki wave of love ocean of sorrow paaba loibada ayhak mondrang chukhi awa ana taraba miyoi kayagi wari takre paakre cinema kayadasu ukre hek hakthengna na thengnabasu yaukre adubu magi wari sidi top top amani ayhak dolai apaibi amada tongduna chatlaga mangleba kilamdam amada leirabugum tawki magi wari si kanagumba amagi mafamdadi icham chamba ama oina thoklamba yai adubu aigi ifamdadi wahang kayana leitengli khumgadawriba paukhumsu thoidokna lairoi dawri thoidokna magi mabokki mantra oiba wahai mithoi mihenba nupana hanthaba thakta khak leite haiba wahai simak aigi kokta wai chaiki ngara ngangduna leiki mahakna nakoinana khudom bitinduna taklakpagum tawki madudi mahaki awa ana maraksida MPS officer amana yaupam thokpra aduga masida amu chamamnaba pokli maramdi mana nupinina aduguma nupabu thiri adunani wahayani si kaya da prak chatliba akonbagi wahisidati ma khanthaba thakki nate lamba chaba thiri haibani ayakna khanki paukhumdi phangdana mithoi mihenba haibisina kadaibu kouba adubu hanthaba thakna kadaida kanada pandam lakadoriba yamna di laiba manba adubu wakhaldi thoktre amarumda mahak mabokna metuna chamduna semlakpani nupi amada chengadaba gundu mangonda chapchana cheli haina atamnana aingonda khangalakpagumsu tawri mahak mama leite mama mapa sagai natai kanamta su leitre mami natana hanna yengbada kanasu udre madumaktada mahak masana masagidamak chakthokchari masimak aishu yaningi magi magunbu mama mapa sagai natai ni lepa yaro masidi midugi ishona pithorakpa top top amani leiba yonba yadaba masina suloidri khanani ngai ngakta hainani ngai ngakta oiri isani isada hangjari ayesibu mangonda yantarabra hantade aishu magumani nungai pan horkiba nate ima ipana sanagi kairak tharaktuna karkiba nate punchibu challenge tawduna kanna honaduna oirakibane phajai Tilotama nahak sakakta phajaba natte haiba ngasidi khangle ayhak arang apa karisu pamde nangtabu pamjai nangtabu nuksijai numidangi chak ising chaba loiraga magi diary du amuk khatana pana bo honarami ngasidi magi diary na aibu angau haibado oihalle ngaingamdaduna chaba thakpa amata mathong marang khangkidre hauna chakibra haukidabra khangkidre haujikti khara kuirebagi mamangda ukiba angangba amadi asangba machugi mukna marakta khanba sangtak tawa wariduda mideng thami aigi mamlaba punsida amatta ngairaba lamjing maira oirambi abokna laikidabada aihak yamna waki yamna sukiki mamlaba thasigi ahingda suklaba matamda mainamgi matengna chatlamlaga mainamgi thau loikibada kayam waramgani hainingai leite pandamningai leite adubu shastrada iri awaba khudong thibada budi phakpa honade ngamnaba hotnagadabani wafam asina thongna oiduna akibagi masa oiraba lanpham ama kanagi su mateng phanglaroi khanglaba lanmi amana karamna mai pakkadagi khanba horaki boxing gi arena na suktharaba waraba kanda magi gurubu ningsinglakpagum aisu aigi apokpu ningsinglaki abokna ingon takpiki kiba amadi ninghanaba haibise pangdabagi masakni mipal tangna hingdabagi sarukpudi sikibani hen phai aboki sarda karma loidri phauba lekai ine indol singna lak tuna lekpirai makhoi loinamak aibu nungsibi aigi lemhauriba tungi punsigidam makhoina wabiki sorat hek loibaga thoina mantikna ruba tawduna yum ingkhol ado thagnabada yonthoki matamduda ai mittagi pitaki yum ingkhol ado ima baba amadi aboki apunba saktamni khanjabani adu aina nupinina yum lingduna leiba haibado oithokti sarda karmagi poyeng khara lakpaduna sinba konaki yum ingkhon yonmagi paisa adu puduna aigi imagi hek pokminaba ima bokida chatki hausikti
ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯉꯥꯛꯐꯝꯗ ꯂꯩꯕ ꯅꯥꯒꯥ ꯀꯣꯂꯣꯅꯤꯒꯤ ꯀ꯭ꯋꯥꯇꯔ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯕꯣꯛꯀꯤ ꯅꯨꯄꯥ ꯑꯩꯒꯤꯅ ꯏꯄꯟꯗꯧ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯏ, ꯑꯗꯨꯒ ꯏꯃꯥꯕꯣꯛꯅ ꯃꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯃꯤ꯫ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯏꯃꯥꯕꯣꯛꯇ ꯁꯤꯟꯅꯈꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥ ꯑꯍꯨꯝꯅꯤ, ꯅꯨꯄꯥꯅ ꯑꯍꯜꯅꯤ, ꯃꯃꯤꯡꯅ ꯖꯣꯟ ꯀꯧꯏ, ꯑꯗꯨꯒ ꯏꯆꯦ ꯃꯥꯔꯤꯌꯥꯝꯅ ꯌꯥꯏꯃꯅꯤ, ꯑꯇꯣꯝꯕ ꯃꯦꯛꯁꯇꯤ ꯑꯩꯅ ꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 11 ꯃꯤꯡ ꯆꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯂꯩ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯈꯤ꯫ ꯃꯈꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯥ ꯑꯄꯨꯟ ꯈꯨꯔꯧ ꯆꯦꯟꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯔꯥꯀꯦꯁ, ꯀꯥꯟꯇ, ꯕꯤꯀ꯭ꯔꯝ, ꯃꯤꯡ ꯑꯍꯨꯝ ꯑꯁꯤ ꯑꯩꯅ ꯑꯉꯥꯡꯕ ꯃꯨꯛꯅ ꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯔꯧ ꯂꯪꯅꯤ꯫ ꯆꯨꯝꯅꯒꯤ ꯂꯪ ꯅꯠꯇꯦ, ꯄꯠ ꯊꯗꯠꯄ ꯉꯝꯕ ꯑꯁꯣꯟꯕ ꯂꯪꯒꯨꯝꯕ ꯅꯠꯇꯦ, ꯌꯥꯝꯅ ꯀꯟꯕ ꯂꯪꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯑꯩꯅ ꯀꯣꯟꯅ ꯈꯪꯂꯛꯄꯅꯤ꯫ ꯇꯧꯒꯦꯇ ꯇꯧꯕ ꯉꯝꯕ ꯃꯆꯥꯁꯤꯡꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯁꯪꯁꯥꯔꯁꯦ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯕꯒꯨꯝ ꯈꯟꯖꯩ꯫ ꯀꯔꯤ ꯍꯥꯏꯅꯤ, ꯃꯈꯣꯏꯅ ꯅꯤꯡꯉꯛꯄ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯅ ꯍꯦꯜꯂꯤ, ꯑꯃꯅ ꯇꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ꯫ ꯃꯥꯟꯅꯕ ꯃꯁꯦꯟ ꯇꯤꯟꯅꯕꯗ ꯑꯔꯥꯞꯄ ꯅꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯃꯥꯟꯅꯕ ꯇꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯕꯤꯀ꯭ꯔꯝꯅ ꯈꯤꯇꯪ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ꯫ ꯃꯄꯥꯅ ꯅꯤꯡꯊꯧꯅꯤ, ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯔꯥꯖꯀꯨꯃꯥꯔꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯋꯥꯈꯜ ꯃꯥꯟꯅꯕꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯁ꯭ꯀꯨꯜ ꯀꯥꯏ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯕ ꯅꯨꯃꯤꯠ꯫ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯊꯧꯁꯤꯜꯅꯣ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃꯕꯨ ꯅꯥꯟꯊꯣꯛꯈꯤꯒꯗꯧꯔꯦ ꯃꯇꯥꯒꯨꯝ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯁ꯭ꯀꯨꯜ ꯌꯥꯝꯅ ꯀꯥꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯄꯨꯡꯐꯝ ꯑꯃꯗꯤ ꯇꯟꯖꯥ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯑꯩꯍꯥꯛ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯍꯤꯔꯣ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯂꯒ ꯌꯥꯝꯅ ꯇꯌꯥꯡ ꯇꯁꯣꯏꯅꯅ ꯁ꯭ꯀꯨꯜ ꯂꯥꯛꯈꯤ꯫ ꯑꯩꯅ ꯇꯤ.ꯖꯤ. ꯍꯥꯏꯖꯤꯟꯐꯝ ꯍꯦꯛ ꯌꯧꯕꯗ ꯉꯁꯥꯏ ꯑꯩꯅ ꯄꯟꯈꯤꯕ ꯃꯤꯁꯛ ꯑꯍꯨꯝꯗꯨ ꯎꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯁꯦꯁꯟ ꯍꯧꯕ ꯃꯇꯝꯅꯤ꯫ ꯇꯤ.ꯖꯤ.ꯗ ꯀ꯭ꯂꯥꯁ 11ꯗ ꯅꯧꯅ ꯃꯤꯡ ꯆꯟꯈꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥꯝ ꯌꯥꯎꯕꯒꯦ ꯌꯦꯡꯊꯣꯛꯄ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ꯫ ꯀꯔꯤ ꯍꯥꯏꯅꯤ, ꯉꯔꯥꯛꯄꯤꯅ ꯉꯥꯗ ꯌꯦꯡꯕ, ꯍꯧꯗꯣꯡꯅ ꯎꯆꯤ ꯎꯔꯒ ꯃꯤꯠ ꯇꯥꯕꯒꯨꯝ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯁꯛꯇꯤ ꯄꯨꯔꯥ ꯄꯔꯂꯣꯏꯅꯤꯍꯦ꯫ ꯑꯩꯅ ꯇꯥꯁꯤꯟꯅꯗꯅ ꯈꯣꯡꯅꯦꯠꯇꯣ ꯀꯟꯅ ꯑꯣꯠꯈꯤ꯫ ꯈꯟꯈꯤ, ꯃꯈꯣꯏꯁꯦ ꯊꯦꯡꯅꯅꯕ ꯑꯣꯏꯔꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯌꯥꯝꯅ ꯀꯥꯅꯤꯡꯈꯤꯕꯗꯣ꯫ ꯊꯣꯛꯀꯗꯕ ꯑꯃ ꯂꯩꯔꯕꯗꯤ ꯏꯟꯁꯤꯟꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯀꯣ? ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩ ꯉꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯉꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯛꯅ ꯋꯥꯍꯩ ꯔꯥꯁꯤ ꯌꯥꯎꯗꯕ ꯃꯤꯅꯣꯛꯇꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯕꯁꯨ ꯈꯥꯡꯕ ꯇꯥꯈꯤ꯫ ꯃꯗꯨꯗ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯇꯟꯈꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯌꯧꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯆꯍꯤ ꯑꯃ ꯗ꯭ꯔꯣꯞ ꯇꯧꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯌꯥꯝꯅꯁꯨ ꯀꯞꯅꯤꯡꯈꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯙꯨꯔꯕꯇꯥꯔꯥꯅ ꯊꯣꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯌꯥꯏꯗ ꯃꯥꯏꯀꯩ ꯉꯥꯎꯔꯕ ꯍꯤꯔꯣꯏꯁꯤꯡꯗ ꯙꯨꯔꯕꯇꯥꯔꯥ ꯊꯣꯛꯂꯛꯄꯒꯨꯝꯅ ꯃꯥꯏꯀꯩ ꯇꯥꯛꯄꯒꯨꯝ ꯑꯩꯒꯤ ꯃꯝꯂꯕ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯃꯍꯥꯛ ꯑꯗꯣ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯔꯤꯗꯨꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤ ꯊꯠꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯀꯜꯕꯨ ꯐꯥꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯧꯕ ꯌꯥꯗꯗꯨꯅ ꯀꯨꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ, ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯣꯇꯔꯤ ꯐꯥꯎꯔꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯪꯒꯤꯗꯃꯛ ꯂꯣꯇꯔꯤ ꯇꯧꯏ, ꯑꯐꯥꯎꯕ ꯃꯤꯗ ꯁꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯀꯥꯏꯅꯔꯛꯀꯗꯧꯔꯕ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯩ ꯑꯁꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯅꯦ꯫ ꯑꯩꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯟꯁꯀꯨꯝꯕꯅꯦ꯫ ꯅꯪꯅ ꯄ꯭ꯔꯤꯟꯁ ꯑꯃꯅ ꯃꯤꯠ ꯇꯥꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯄ꯭ꯔꯤꯟꯁꯦꯁꯀꯨꯝ꯫ ꯀꯔꯤ ꯍꯥꯏꯒꯦ ꯚꯥꯏ? ꯁꯨꯝ ꯈꯔꯕ ꯋꯥꯅꯤ ꯚꯥꯏ, ꯑꯗꯣ ꯚꯥꯏꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯚꯥꯏꯒꯤ ꯂꯥꯏꯕꯛꯇꯨ ꯑꯩꯈꯣꯏꯗꯒ ꯊꯣꯛꯍꯧꯗꯕꯒꯤ ꯑꯩꯈꯣꯏ ꯆꯥꯛꯅꯈ꯭ꯔꯕꯅꯤ꯫
ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯨꯒꯗꯒꯦ? ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ, ꯇꯧꯐꯝ ꯈꯪꯈꯤꯗꯦ, ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯀꯩꯅ ꯐꯥꯔꯕ ꯁꯖꯤ ꯃꯆꯥꯅ ꯆꯦꯟꯕ ꯉꯝꯗꯗꯅ ꯃꯁꯥ ꯅꯤꯛꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯃꯗꯨꯃꯛꯇꯗ ꯂꯦꯅꯕꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯁꯖꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯕ, ꯌꯥꯝꯅ ꯀꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯁꯨ ꯑꯃꯠꯇ ꯆꯪꯕꯤꯔꯛꯈꯤꯗꯦ꯫ ꯊꯃꯣꯏꯗꯗꯤ ꯈꯟꯈꯤ, ꯀꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯪꯕꯤꯔꯛꯂꯕꯗꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯁꯥꯅ ꯌꯥꯕꯗꯨꯅ ꯈꯔ ꯍꯦꯟꯅ ꯐꯩꯗꯅ꯫ ꯈꯜꯂꯨ ꯆꯦꯟꯕꯗ ꯍꯤꯡꯂꯔꯣꯏꯗꯧꯅꯤꯅ ꯇꯥꯠ ꯇꯧꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛꯇꯅꯤ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯩꯗꯤ ꯊꯃꯣꯏ ꯑꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯤ꯫ ꯁꯥꯎꯅꯤꯡꯈꯤꯕꯅ ꯃꯃꯥꯏ ꯑꯗꯨꯗ ꯇꯤꯟ ꯆꯤꯠꯆꯜꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯁꯤꯡꯗꯣ ꯇꯥꯕꯗ ꯃꯆꯤꯟ ꯇꯨꯝꯕ ꯌꯦꯇꯨꯝ ꯑꯃꯅ ꯍꯛꯆꯥꯡꯁꯤꯗ ꯆꯛ ꯆꯛ ꯊꯤꯟꯕꯒꯨꯝꯅ ꯇꯧꯈꯤ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯥꯡꯒꯜ ꯊꯣꯛꯂꯛꯈꯤ, ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯎꯁꯤꯠꯇꯕꯒꯤ ꯅꯠꯆꯗꯦꯀꯣ, ꯂꯥꯟꯅꯒ ꯈꯟꯕꯤꯒꯅꯨ꯫ ꯃꯤ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯍꯥꯏꯖꯕꯁꯤꯕꯣ꯫ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯂꯝꯕꯤꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯅꯈꯣꯏ ꯀꯌꯥ ꯐꯖꯔꯣꯏꯀꯣ? ꯂꯥꯎꯗꯣꯏꯕ? ꯀꯔꯤ ꯍꯥꯏꯅ ꯂꯥꯎꯗꯣꯏꯕ? ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯐꯥꯕꯤꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯣꯏꯔꯣ? ꯂꯥꯎ, ꯀꯅꯥ ꯆꯪꯂꯛꯄꯒꯤ ꯌꯦꯡꯁꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯂꯒ ꯅꯊꯃꯣꯏꯗꯨ ꯄꯦꯟꯖꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯏꯁꯣꯔ ꯂꯩ ꯊꯥꯖꯈꯤꯕꯁꯤ꯫ ꯇꯁꯦꯡꯅꯃꯛ ꯂꯃꯨꯛꯅꯔꯨꯔꯕ ꯑꯩꯅꯤ꯫ ꯀꯅꯥꯅ ꯊꯥꯖꯒꯅꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯣ? ꯑꯩꯒꯤ ꯄꯔꯃꯥꯟꯁꯦ ꯈꯔ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯦꯟꯖꯤꯟꯗꯦ ꯍꯥꯏꯅ ꯂꯧꯏ꯫ ꯃꯤꯠ ꯄꯥꯡꯅ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯆꯪꯂꯛꯂꯕꯗꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯈꯥꯝꯂꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ, ꯋꯥꯡ ꯆꯥꯎꯏ, ꯍꯥꯞ ꯁꯥꯔꯠ ꯂꯤꯠꯄꯅꯤꯅ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯎꯕꯗ ꯄꯦꯜꯂꯤ꯫ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯃꯉꯣꯟꯗ ꯄꯪꯂꯥꯛ ꯂꯥꯛꯆꯕ ꯌꯥꯔꯣꯏ ꯈꯟꯈꯤ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯚꯥꯏ? ꯑꯩꯅ ꯂꯥꯞꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯣꯏ꯫ ꯃꯤ ꯇꯤꯟꯕ ꯁꯍꯔꯁꯤꯗꯕꯣ ꯃꯁꯤꯕꯨ ꯐꯖꯔꯤꯕꯣ? ꯀꯔꯤꯅꯣ ꯐꯖꯗꯕ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯅꯪꯁꯨ ꯁꯤꯅꯦꯃꯥꯒꯤ ꯍꯤꯔꯣ ꯁꯥꯕꯒꯨꯝ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯣ ꯚꯥꯏ, ꯉꯁꯤꯒꯤꯁꯤꯗꯤ ꯁꯨꯇꯤꯡ ꯅꯠꯇꯦ, ꯀꯝꯗꯧꯁꯤꯒꯦ? ꯑꯩꯍꯥꯛ ꯁꯨꯇꯤꯡꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯆꯪꯂꯛꯅꯕꯁꯨ ꯌꯥꯏ꯫ ꯐꯖꯗꯅ ꯎꯔꯁꯨ ꯁꯨꯇꯤꯡ ꯇꯧꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ꯫ ꯑꯗꯣ ꯁꯨꯇꯤꯡ ꯅꯠꯇꯦ ꯈꯪꯅ ꯆꯪꯂꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯀꯥꯟꯇꯅ ꯃꯈꯨꯠ ꯈꯨꯠꯁꯥ 10 ꯑꯗꯣ ꯂꯣꯟꯁꯤꯟꯅꯔꯒ ꯃꯈꯥꯗ ꯆꯤꯡꯊꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯇꯨꯅ ꯑꯣꯏ ꯌꯦꯠ ꯂꯩꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥꯁꯨ ꯀꯤꯗꯦ, ꯃꯈꯣꯏꯒ ꯊꯦꯡꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯎꯠꯂꯒ, ꯚꯥꯏ, ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕꯗꯒꯤ ꯆꯪꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏ ꯆꯠꯀꯗꯣꯏꯅꯣ? ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯁ꯭ꯀꯨꯜ ꯑꯃꯗ, ꯑꯗꯨꯒ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯀꯗꯕ ꯂꯩꯇꯦ ꯚꯥꯏ꯫ ꯆꯨꯝꯅ ꯁꯨꯝ ꯁꯛ ꯈꯝ ꯊꯦꯡꯅ ꯇꯥꯈꯠꯄ ꯊꯤꯕ ꯊꯣꯛꯂꯛꯄꯅꯦ꯫ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩ ꯍꯥꯏꯔꯞ ꯆꯤꯡꯅꯈꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯖꯤꯟꯕꯅ ꯑꯣꯏꯔꯝꯈꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯕꯤꯀ꯭ꯔꯝꯅ ꯁꯛꯈꯪꯗꯕ ꯑꯗꯨ ꯇꯞꯅ ꯈꯣꯡꯀꯥꯞ 1-2 ꯆꯦꯟꯁꯤꯜꯂꯒ, ꯉꯥꯏꯈꯣ ꯚꯥꯏ, ꯑꯄꯪ ꯊꯧꯅꯥꯒꯨꯝ ꯅꯨꯄꯤ ꯃꯃꯥꯡꯗ ꯄꯥꯝꯕꯣꯝ ꯇꯤꯡꯕꯗꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯖꯒꯗꯧꯔꯦ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯠꯇꯒꯤ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯈꯪꯐꯝ ꯊꯣꯛꯏ, ꯑꯗꯨꯕꯨ ꯂꯤꯚꯤꯡ ꯁ꯭ꯇꯦꯟꯗꯔꯗꯤ ꯌꯥꯝꯅ ꯈꯦꯠꯅꯗ꯭ꯔꯣ? ꯃꯁꯤꯕꯨꯅꯤꯅꯦ ꯃꯔꯨꯞ ꯀꯥꯟꯇꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ꯫ ꯚꯥꯏꯕꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ꯫ ꯍꯦꯔꯥ, ꯅꯃꯤꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯎꯔꯣꯏꯗ꯫ ꯑꯗꯨꯒ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩ ꯑꯁꯤꯅ ꯇꯧꯒꯦꯇ ꯉꯝꯕ ꯂꯝꯗꯝꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ꯫ ꯃꯁꯤ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯕꯦꯛ ꯆꯠꯄ꯭ꯔꯥ? ꯐꯖꯩꯅꯦ ꯏꯁꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯕ ꯐꯥꯎꯕꯗꯤ꯫ ꯑꯩꯁꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯕ ꯏꯁꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯁꯦ ꯑꯀꯤꯕ ꯊꯣꯏꯗꯤꯡ ꯃꯈꯥꯏ ꯑꯃꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯁꯤꯠꯇꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯅꯤꯡꯂꯗꯨꯅ ꯆꯤꯟ ꯈꯖꯤꯛꯇꯪ ꯂꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯊꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦꯍꯦ꯫ ꯑꯩ ꯅꯈꯣꯏꯒ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯇꯜꯂꯤ, ꯏꯀꯥꯏꯖꯩ꯫ ꯈꯣꯡ ꯍꯥꯝꯕꯅ ꯏꯀꯥꯏꯗ꯭ꯔꯒ ꯑꯎꯕꯅ ꯏꯀꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯇꯣꯡꯂꯤꯕ ꯒꯥꯔꯤ, ꯁꯦꯠꯂꯤꯕ ꯅꯐꯤ ꯅꯔꯣꯜꯁꯤꯡꯗꯨ ꯅꯈꯣꯏꯅ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯇꯣꯡꯕ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫
Nama napagi mapal tanglaga gunda oiba natro. Aina khwaidagi ikaibase ima ipagi mangala raja saba shini. Adubu haujikti ikaigadaba mafamda ikaidre. Ikairoidabadi ikainare. Mase chanabi ama oirabanina nakoisu ikaibiramdaba yai. Adunabu haujikta hairakiduni Home Minister gi machani haiduna. Chummi ayhak Home Minister budi tasengnaki manamdi mahakto aina punsisida oiba ngamkidaba yai. Ado nangdi Home Minister natabanina kifam thokprane kihange hairagana tangai padana Home Minister do nangna amukta oibirako. Magi wahising tabada ayhak yamna petki kaya yamuk penbagi haibadu isin-sina phongdokpa ngamlot aduga achawa para amagum aingonda di thoki mahakna Pangal da Thongnada natraga laik ta ina nakhoi hombu usitpa amata yaugde thajadragana chang amata yithuna siro hantakti makhoi ahum karem kathaina rambado tawraktre madugi mahutta mamai ne ruba linna makok haikalakpagum mamit khana yengduna koishilaki madubu mahakti karisu akiba poktana jingjawgum leptuna lei baising karisu kanaroi ngasidi chokpagi mathakta hena chokmani leiriba public nasu kanagi michang changbigadaba manke ha wahe do haibaloi kantana magi mamaida kinna thinki adubu yamna thuna ngakiduna chaina phanghokide thangnaba mikupta makhong oina kantagi mabukta kauthatki kanta sutekna tek soroki mataida taki matungda makhoi ani su changlaktuna mangonda khut thanaba horaki adubu kari su kanaba phangkide ahoina dum mabani su mana thina phuki tasengna mak mahak haujikangi martian art tamba mali makhoi ahummak mahaki mamangda minute ama phawba lepa ngamkide makhoi ahummak sorokta taduna chaina khanglingai aihak mana pirakiba engit ki matung inna cycle ado ilaki masu magi motorcycle ado inthoraktuna aikhoi ani chatminai hantakta tiji da ming chanbra Hoi, lambu kadai wai dagino Sangakpham Naga Colony dagine. Hari shibu maitai natabra Mane, Maidane. oh makoi shi nanga hanzi khangnabra Kangnade, adubu ahanba aina school karakpa numituda thingnakibani. Numitudagi mafamsida nungtigi aibu ngaiduna leirami. Ai makoibu yam hainade. Hainamandaba adumagna lairik tambaga toklasira haina khalurabane aiti. karige adumai khaliba awaba khudong thibadi amada natraga amada adum thengnabadubu mahaki wahedo kayada jumkrabano haina khanki aigi haukraba pusibu tasengna uhau khanghoraga hairakpa manki asumna wari sana sana duna lakpana school gate yoraki matamduda mana yam tapna sonthangnana mingdu kari Tilotama. oh pare gate yorabanina lehor ai su chatkragi Dadagi mingso haibiramo. Dayanand oh Dayanand masi hairaga mahaki garido start toki aduga aingonda hairap yengnamnaga momon noktuna thoki aina sumabu mitchine hek ubu phawba yenglaga school da changlaki wari asna miyam da kari message piri habadu makhagi comment box ta thambiramu loinana piri ba kana basi adu ka loksin biyo